Manipur Top 20 News na tungan-tungan ba wala ba source hindi lakot jaraga mata-matang oiba maru oiba ipaw sing tatukon khangam jari ngasi April ki tangkun gamari Friday numit ki headline da ban thukai rakhiba kuki ohum gi manungda amana nanthokre ani police da sinakre motorcycle mai thakre national song amasung anthem sakuna hongjong numit ki thorom pangthokre mangjil thaba khunai ohna ba punna hona minasi governor April kun gamanga fawda demand sing thabak to onthok trabadi siba naba kidana khongjang changsingani kokomi mihat mipun amasung tangdu laita daba phibamna Manipur kangkhong chahle amuko BJP ki minister amana luchinglaga lambi thingduna rally pangthokpada miyam gi matam manghali haiduna nupi amana chairubadagi organizer singi mathakta police na case lakhale yaripok tamphakai potpham phambi lup ki khongjang president Laren Tombi amasung member Thambal Tombi na chara henbagi khongjang changsin phahukre KYKL gi kuntra gani thoi suba mapu kumon numit kamari leinana chairman and okay na yaifa paujal pirakli amadi kafi thugai batara ga ni thoi fare khongjong war memorial complex senghalagani pau sandok na pizari ahan bada national song amasung anthem saktuna khongjom numit ki thorom pangthokhe mangjil thaba khunai ohenaba punna ona minersi governor Manipur lengang na sinduna state ki thakta pangthopa khwai gi chawa thorom singi manungda ama oiriba madungai kumja 1891 gi ngasi gi numit asida Manipur gi ningtam ba mangki dana bagidamak British ka songna kiba lalbu ningsing duna mauk sagum na ngasi su ke bachingi Hongjom Lal Memorial Complex ta Governor A.K. Bala amasung Chief Minister Y. Kem Chana athoiba mitunglen amasung mayai tangba lawduna Hongjom numit ki thorom national song amasung national anthem sakuna pangthokre thorom gi athoiba mitunglen okiba governor hai Hongjom gi lanphum asi Manipur gi athoba singda laikiba thauna athokpa amasung mama leipak nungsibagi lengdraba khudam ama oina ngasi fawba leiri matam aduda mapangan kalaba British ka la thengna ba haibasi araiba amana te dubu Manipur gi mathongna lerba mapari singa state asigi ningtamba ngak nabagi damak khanba litna lanthingna ki ngasi pangthokiba thorom asi athoba singbu ningsingba adu khaknate thorom asi amato oiba amana amabu ikai khumnaba amadi singnaba kya lakpada akhangkan bagi mathok taba sing adu numit asidagi tamjaningai oi haiki laikidaba athoba singi mafamda thamoi sengna ikai khumnaba utpa oina puruk masel sana chinana rule of law ngakpa amadi citizen punamaki yaifanaba amasung hena mangjil thaba khuna ema ohenaba punna Hone Minersi haina su governor pil tauki tharongi mayai tangbal laukiba Chief Minister Y. Kem Chan hai adungai gi athoba singna lamdam sibu ngak senduna thamlambadagi ngasi ekoina Manipuri ama oina sautok saba hingba ngamlibani Manipur gi apunba saktam ngak naba honabata Maharaj Kulachandra Yuvraj Tikenajit Pauna Brajabasi Chongthamia Chinglesna amadi atai athoba singna hanbalaitana lathing lakibani Chief Minister na trong lobi thodoki matangda paladun hai thodo adu yamna laibok thibani thodo adigi matangda sengkiba JSC ga kyara khanawari sanabada lenga ki Maikai tigi pangba yaba mateng pungmak pangani haibagi thaja pikre laibak tiba thodu adugi matangda miyamna tongan ba mahumda sangsiliba khongjang singna chakot tharangi thabak thoram singda yari makai ayat apan pibiganu aikhoi masialgi malta hen awal pigadaba amadi nengthina hangadaba makhalgi khongjang changsin biganu hainasu Chief Minister gi maikai tigi appeal tawrakli amaromdana April 15 fawda demand sing thabak onthok tabadi siba naba kidana khongjang changsingani kokomi Manipur lengangna April 15 fawda kokomi amadi miyamgi demand sing thabak onthok tabadi Siba naba kidana khongjang changsilagani tang tabama portriba fawba handok loi haina kokomi women wing gi convener W luwang leimana phongdokhe wapam asing asi khongjong war memorial gi tingkhongda khudak ta pangthok papaw gi mihunda mahangna pawmi singda phongdokibani convener makhatan hai ngasi asi waida ipa ipo singna Manipur kanana ba ikhenglakta lanthengladuna thawai katkiba athoba singi mafam haikat lekat tamduna makhoi bui kai khunwa numini adubu numit kharani gi mamang gi kokomi na miyamga loinena Chief Minister Home Minister amadi lenga ka chatminariba losingba singbu numit asida sarup yabagi athingba thamna miyam kari su leitana khalaga makogi oijabata thiduna tawning bel tawba lenga gi lucingmani haiduna security kyana ngak tatkiba adu athobu ipai busingna harau ramloi haiki umja 2023 gi me ahum dagi horkiba lan sida micham kya sikre chingduna free thaduna kapning moham dagi maning tamna nongmai kapali tampatana minna chemna yengdubagi fu chairi kari gisu natabada irang thokhanna ba honai irang thokhange hairabadi ngarang digi akan bokhongjang chalamgani ipai pugi khubamda lai katpada akaiba Pening dabdagi kana changsin kidabani ngasi fawda kokomi na changsilakpa khongjang singda violence oiba khongjang amata changsilakri ngasi su violence oina tawba leite athoba singi khumamda athingba marakta lusingba singa lai katlibadu ikaiba khangdaga uk thali haibaduni makhata na tronglawbi gi thogok amadi sinai ke chelgi thogok singda chenaba mihat singdugi chapchaba thabak laingangna paikhalaktabadi tha asigi kunung mangada thomjinbagi akanba khongjang chingsilagani masidadi siba kidana miyamna punamak hupsilakani hairi ban thugai rakiba kuki ahumgi manungda amana nanthokre ani police da sinarkre motorcycle mai thakre Imphal ukhul lambigi TM kasomda nagami cham ani bo nongmaina kaptana hakiba thodo pu yaning da phongdok tuna
UNCना numit humni chupna chathakiba ban gi khongjang thugainaba motorcycle da lak tonglaga thaugilakiba kuki na ahum gi manungda ama na thokre ani ahobada sel oina lupa lising kuntra amuk ganja mayom ama yormadagi sengmai police sinakre thaudo asing asi nutil pung anirom tarpada sengmai PS na konba kangla tungbigi Santipur maya dalaiba namdilong khulmana ki mafam amada naga singa ban gi khongjang changsilingai da thokibani ban gi khongjang changsingiba singna farga police sinakiba na hasing adudi cycle sub division gi tingfai khulagi ngamtin sun bai fai chahi taraga mapan apopa akolam bai fai amasung subdivision asigi bunglung khuldagi Tekogun tumai chahi taraga nipan apopa kungkholal tu boy kawi hari makoi ani check tawbada sel oina lupa lising kontra ganja mayom ama amasung mobile phone ama yarongki traffic control room na ngasi nimidang thorpa cherol amada Thawbal district ki manung chalmo phom singdagi miyamda ai apan pi bada chenaba kafi thukai ba mi oi taraga nithoi fari hari athingba order thugai bagi tamak Magistrate ki order matung ina makoi taragan thoibu cherak piba oina tayot ama chupna ngasi pangthokiba khongjong numit ki thoram loira matungda khongjong war memorial complex sit sengmagi thabak pangtho halagani hari panbe abadi momang du curfew thugai bising police na pagakiba laikhrabani BJP ki minister amana luchinglaga lambi thingduna rally pangthokpada miyam gi matam manghali haiduna nupi amana chairubadagi organizer singi mathakta police na case lakhatre BJP na South Mumbai gi Worli area da pangthokiba rally amana maram oiraduna mafam adugi lambi da traffic jam Okhan bagi damak miyam na satoksin tawda khudong chahandre haiduna masibu mayok nakiba nupi amana chai thangkiba wahum sing social media da viral oropatagi police na ngarang rally asigi organizer singi mathakta logi kanglon sing thugai bagi damak case ama lakhotke hairi agency ki paugi matungina parliament NDA lengang nat puthokpa nupi singi reservation amendment bill maithi kibagi mayokta nari shakti bandhan adiniya rally hain mingthonba rally ama hokiba lepa pom numita pangthoki rally asi pangthok nabagi damak ayaba police na piki adugu ayaba asi galonena pirakiba ngangna chatkadaba sing ngalaktabdagi miyamda kudongcha dabsing mayok nahan kibani hainasu official amana phongdokre video asibu pautumbada soiki lankiba yabasu ngakpigani amadi channel asibu subscribe tawbi damukta thagapa phongdoksari tung koina miyamgi siba tawba ngamba ojage